अहानबदा मरुइबा पाउसिंग पिसरे Kosem Lawba Higher Secondary Examination da Mahirui pass tawbagi chang chada 43.3 loduna Council ki anubu kuwari amasang kray. Lainga ki school da tamba Mahirui sina Commerce amasong Arts stream da ahanba amasong eligible position tawray. Myanmar dagi changlakhiba refugees sing masagi maram da halan kinaba khongthang nakhopiyo haina Fungyar Assembly Constituency ki MLA Leisio Kaishina Chief Minister Nongthoman Birenda Naksing kray. Kwatha Government High School da leiba chamaga kutraga mapan suba BSF Delta Company nauthokhiba yaroi haiba demanda Kwatha gi maira paidi amasung khunja singna khongjam tangsinkre. Apokpana pauche yenthokpa amasung apokpina hotel fambagi sinfam da leiba maramna private tuition na chingba chatuna honnabagi khudong chaba phangte haina chahi asigi class 12 ke exam da science stream ge topper oikibe malem nganbi laishramna phongdorakle Amadi Mahirui singna examination maya khaktada laidik pabagi mahut numit khudingi chang naina laidik parabadi mai shoidana pakpang ngomgani haina commerce stream da makok tarak khrabi aina naulem na phongdorakle